आकाशवाणी इम्फाल Rk.Gorani na pau pajari ahanbada maruiba pau sangnarba theater personality ratan thiam na lekhidabada Manipur na ngasi raija si oina awaba phongdokli mangna lekhidabada Akashbani Imphal na so awaba phongdokre Assam dik takthorokpa ain kaina mapalam dik sangsilakpa mioi sing puba gari sani hena Nagaland da sangsilakna bo hona ringaida faraga halankre Awang no potlam damda lalon iti pagal hanaba amasung sel thada hanaba Rising Northeast Investor Summit isingani kunma pangthoktona lupa koti lakh mari makhai romgi sel thada hanabagi khudongchaba phangle amasung Pradhan Mantri Narendra Modi na Britain ke Pradhan Mantri Keir Starmer ga ngasi London da wari sanaragani Sangnariba theater personality Ratan Thiam na lekhidabada Manipur na ngasi raijagi oina awaba phongdokli raija sinba thungna jatigi phiral tangkhai singthaduna lekhidrabagi mafamda igai khumnabu utli amadi sarkargi oiba hara kumi amata pangthoktre marak asida Ratan Thiam na lekhidabada raijagi oina awa phongdoliba asida sarkar ngasi suti laukthokpa laite hairi haujik sumang lekhidabada awa phongdopagi pau kaya leptana lakli Akashbani Imphal nasu Ratan Thiam lekhidabda awaba phongdokli haujik haki mamangda Imphal konung nampakta leb Akashbani Imphal gi office complex ta pangthokpa awaba phongdopagi thauramda Akashbani Imphal gi officer sing amsung staff singna minute ani tumina leptuna lekhidrabagi mafamda ikai khumnab utkhi thauramda wangang bada Akashbani Imphal gi head of office oiriba director engineer N Nandakumar na hai Oja Ratan Thiam Padmasri Awardees Oibiramba Amasung Theatre gi icon ju Oibiramba Mahakna Ikhang Khanghaudana Ngarang Lekhidaba Sidaida Akhoi Akashbani gi staff officers singna yam nungaitaba phaujei Oja si akhoi gi Indian gi drama da revolutionize tawbiramba Amasung akhoi Manipur gi tradition ji blend tawraga akhoi gi modern expression ama hapiramba dumba akhoi gi guruni aduna Mana lekhidaba sidaida koi achauba koi cultural loss ama koi national gi masunga koi state ki loss ama laigani na lojei amasung magi legacy singsi continue to inspire tawdana koi generations kaya amada cultural legacy si lehogani habesi machu koina khangjei aduna akoina muhanna magi thawaina lai gi khoyada ingna santi oina laigasanu Assam Rifles na National Highway Contractor Imphal Jiribam Lambigi awang kulmanakta operation jathabada naronda yulalon bagi asoba thorang ama mai pahan khidre operation aduda yu bottle amsung ken lising kontrani to hena yawba yu case lising amaga samri kontra fagat ki farba yungang sing adu lupa koti amarung mamal oigeni hairi farba polem sing amasung pura komoi sing Manipur police sinakre Assam Rifles na social media thagarpa waro lamada hai tha aski kuni thoida Mizoram gi Jokothar crossing point 1 da operation jathabadasu lupa koti mapal la humdra mangarong gi mamal oigadaba heroin number 4 kg ama gram chani kuntaret gari amadi gi phaki faraba drug amasung gari adu champai gi excise and narcotics department da sinakre hairi Amaromda Assam Rifles na community outreach program gi saruk ama oina ngarang Kaksing de leiba Kalyan Ashram Relief Camp da tangai fudana changba polam kya yenthokre amasung mafam de leiba IDP sing unaduna makhoina hingba ngamdaba masana sajo polam sing jon bamadi skill development gi matang da khaneki hairi Assam Rifles na triple IT Manipur khosam naduna sinba tha sitara mapani satharakpa Manipuri ahanba drone training capsule ngarang Chandel jila gi modi de leiba drone training nota loisin kre Assam de tak thorok pa ain kaina mapalam de sangsilakpa mioi singpuba gari chani hena Nagaland gi Newland jila da changlak na bohna ringi da Newland checkpost ta farag halan kre Operation adu Assam ga tainaba Newland jila gi tongan ba checkpost sing da district administration police CRPF amasung village authorities sing yauna chathakibani ain kain mapalam ni changlakpa mioi sing takthokna ba jumlo na ba Assam no chathariba khongjang adu gi yenglaga Nagaland sarkar ne mikup nahom sing na laina ba raijagi district administration sing amasung law enforcement agencies sing da mapung oina Assam ga thangna jila sing da hanana khangan kre Nagaland sarkar na hai ain amasung santi ngangna ba amade raija adugi lamgi apnba saktam kahendana ba thoranga si tangai phadana lakhotpani marak asida Meghalaya sarkar na su ain kain mapalam gi mioi sing sangsilakpa thingna ba amadi ain amasung santi kahendana thamna ba deputy commissioner pamna mukta mikup nahom sing laina ba khangan kre
Manipurdasu oirikliba phibamsing asigi yenglaga district administration pumnamakta mikup nahomsingna leinaba khanghankre. Tabiriba pawasi Akas Bani Imphal dagini. Development of North-Eastern Region Donor Mantralayna sinduna awang nupok lamdamda lalon itik phagat hanaba amasung sel thada hanaba Rising North-East Investor Summit 2025 pangthokre. Lok Sabha dangarang aibu oine piba pakum amada donor Raja Mantri Dr. Sukanta Majumdar mafam aji phangdokhibani. Magna hai punna yengbada mifam aduna amasung madugi mamangda pangthokhiba road show singna MOU amasung letter of intent yauna lana investor sing public sector undertaking sing amasung maruiba udoki apunba kangbu kayadagi lupa koti lak mari lesing ni punipalongi sel thadanabagi ayaba fangle. MOU sing asi thabakta onthonaba Raja Sarkar singna investor pumnamaka unaduna leptana hotnari. Pradhanmantri Narendra Modi ngasi Britain gi Pradhanmantri Keir Starmer ga ngasi London na wari sanaragani. Hiram kayada pak sana wari sanagadoriba aduda leibak anigi marakta puna thabak tawminabagi khongjel yangsin hanaba hotnabada mapungiba miyeng thamgani. Pradhanmantri Narendra Modi numin khongchat ngarang numidang UK da thungkibani. Khongchat asina leibak anigi marakta ngaksel lalon itik amasung technology gi lamda leinariba mari hena pakthok sakthok hanaba hotnagani. Leibak anina yamna singthaninga oiba Free Trade Agreement FTA sahi taunagani. Sahi ahum supna wari sanaraba tungda yana rakhiba lalon itigi thaurang asina Bharat ki pochai sing sector pumna makta kaithel da soidna yolhan mangam lagani amasung Bharat ki pothok makhal pumna maki sada mapudrama palomdi tarif kopi bagi kudong saba fanglagani. Masi lalon itigi apun mamal adugi sada samarom oigani. Griha Mantri Amit Shah ngasi New Delhi gi Atal Akshay Urja Bhavan da Nation Cooperative Policy 2025 laukthok lagani. Awonba puroknabagi asobo thorang amani haina khanariba thausil asina Bharata mathang sahi kun kumja 2025 dagi 2025 phawbada cooperative ihobu lamjingani haina panari. Masina khwaidigi nemba thaktagi hauna sakot hanabagi road map oiragani aduga Viksit Bharat 2023 ohenbagi pandam adu phangnaba hotnabada cooperative ki thaudang hena sakot halagani. Bharat na chahi mangagi matung da ngasidagi China macha lam koiba lakpasingda tourist visa piba hauragani. Social media thagatpa warol amada Beijing da leiba Bharat ki embassy na hai China macha singna online application unanabi matam lawraba matungda Bharat ta chanaba tourist visa gi damak darkhas tharakpa yagani. Masa masana Beijing, Shanghai amasung Guangzhou da leiba Bharat ki visa application center singda masa masana makhogi passport amasung atai tangai phadana changma che changsing pisingadabani. Pradhanmantri Narendra Modi ki pungning ki wa Man ki Baat ki samga kunmari sub episode thas ki kuntaret Nomaijing numit ki ayupung 13 da Akashbani gi thongda sandokani. Tarum asi AIR News, DD News, PMO amasung Information amasung Broadcasting Mantralay gi YouTube channel singdasu live streaming tawgani. LRS Akashbani Churasanpur dasu tharum masi sandokani. Masigi Manipuri Wan Thok Pradhanmantri na wangang bahek loibaga Akashbani Imphal sandokani. Masi numit asimaki numidang pung 9 dasu amuk hana sandokani. Dialect lol singdana mathangi numita sandokani. Haujik aroibada maru oiba pau amuk hana. Sangnaraba theater personality Ratan Thiamna laikhidabada Manipur ngasi Rajyagi oina awaba phongdokli. Mangna laikhidabada Akashbani Imphal nasu awaba phongdokre. Assamdagi takthorakpa ain kaina mapalamdi changsilakpa mioising puba gari chani hena Nagalanda changsilaknaba honaringaida faraga halankre. Awang nupok lamdamda lalon itik phagat hanaba masung sel thada hanaba Rising North-East Investor Summit 2025 pangthoktuna lupa koti lak mari makharomgi sel thada hanabagi khudong saba phangle amasung Pradhanmantri Narendra Modi na Britain gi Pradhanmantri Keir Starmer ga ngasi London da wari sanaragani. Pauloi jari.